ꯄꯣꯠ ꯌꯣꯝ ꯆꯦꯟꯕ ꯆꯦꯟꯕꯤꯒꯅꯨ ꯑꯩ ꯋꯥꯐꯝ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯗꯒꯤ ꯆꯦꯟꯗꯕ ꯉꯝꯗꯕꯗꯒꯤ ꯆꯦꯟꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗꯗꯤ ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯔꯒꯁꯨ ꯃꯩꯇꯩ ꯃꯅꯨꯡꯗꯗꯤ ꯁꯛꯇꯝꯗꯨ ꯍꯣꯡꯉꯛꯑꯦ ꯖꯤꯔꯤꯕꯥꯝꯗꯗꯤ ꯑꯩꯈꯣꯏ ꯐꯨꯟꯗꯥꯃꯦꯟꯇꯦꯜ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗꯤ ꯑꯣꯜꯔꯦꯗꯤ ꯂꯩꯔꯦꯅ ꯂꯧꯋꯤ ꯄꯟꯕꯤꯈꯤꯕꯗ ꯃꯤꯇꯤꯡ ꯃꯆꯥ ꯍꯥꯏꯕꯤꯈꯤ ꯇꯁꯦꯡꯕꯅꯤ ꯃꯤꯇꯤꯡ ꯃꯆꯥꯅꯤ ꯉꯁꯤꯒꯤꯁꯨ ꯌꯥꯝ ꯄꯤꯛꯄ ꯃꯤꯇꯤꯡꯅꯤ ꯑꯗꯨꯕꯨ ꯈꯟꯅꯔꯤꯕ ꯏꯁꯨ ꯋꯥꯐꯝꯁꯤꯗꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯩ ꯉꯁꯤ ꯁꯤꯗ ꯂꯥꯛꯆꯕꯁꯤ ꯇꯁꯦꯡꯕꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯄꯨꯔ ꯂꯥꯛꯆꯕ ꯑꯗꯨꯕꯨ ꯖꯤꯔꯤꯕꯥꯝꯗꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯑꯣꯜꯔꯦꯗꯤ ꯍꯤꯡꯃꯤꯟꯅꯗ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯤꯡꯃꯤꯟꯅꯕꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯃꯁꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯁꯤ ꯂꯧꯔꯒ ꯂꯦꯞꯄꯤꯔꯝꯃꯤꯕ ꯑꯁꯦ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯒ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯌꯥꯒꯗꯒꯦ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯐꯝ ꯈꯤꯇꯪ ꯃꯌꯥꯝ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯁꯤ ꯃꯌꯥꯝꯁꯨ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ 53-55ꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯂꯩꯄꯥꯛꯅꯤ ꯃꯁꯤꯒꯤ ꯂꯩꯄꯥꯛꯁꯤ ꯁꯦꯝꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯨꯟꯅ ꯁꯦꯝꯒꯠꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯥꯡꯉꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯁꯦꯝꯒꯠꯂꯛꯈꯤꯕ ꯑꯩꯈꯣꯏ ꯂꯩꯄꯥꯛꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯃꯤꯟꯅꯔꯛꯈꯤꯕ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯄꯥꯛꯅꯤ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯔꯛꯄ ꯂꯩꯄꯥꯛꯁꯤꯗ ꯉꯁꯤ ꯃꯄꯨꯡ ꯑꯣꯏꯕ ꯐꯨꯔꯨꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯗꯩ ꯑꯩꯈꯣꯏ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯤꯔꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯔꯒꯤ ꯀꯨꯀꯤꯒꯤ ꯑꯗꯨꯒ ꯐꯨꯔꯨꯞ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯒꯤ ꯁꯛꯇꯝ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩ ꯑꯗꯨꯝ ꯂꯩ ꯅꯥꯒꯥꯁꯨ ꯅꯥꯒꯥ ꯑꯣꯏꯅ ꯂꯩ ꯀꯨꯀꯤꯁꯨ ꯀꯨꯀꯤ ꯑꯣꯏꯅ ꯂꯩ ꯃꯥꯔꯁꯨ ꯃꯥꯔ ꯑꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯆꯥꯔꯧ ꯃꯔꯧ ꯂꯩ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯅꯥꯒꯥꯗ ꯌꯨꯝ ꯄꯥꯟꯕ ꯃꯌꯥꯝ ꯌꯥꯎꯏ ꯅꯥꯒꯥ ꯅꯤꯡꯉꯣꯜ ꯃꯩꯇꯩ ꯌꯨꯝ ꯄꯥꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯀꯨꯀꯤꯁꯨ ꯑꯗꯨꯝ ꯃꯥꯔꯁꯨ ꯑꯗꯨꯝ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯆꯥꯔꯧ ꯃꯔꯧꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯄꯨꯟꯕ ꯁꯛꯇꯝꯗꯗꯤ ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯔꯒꯁꯨ ꯃꯩꯇꯩ ꯃꯅꯨꯡꯗꯗꯤ ꯁꯛꯇꯝꯗꯨ ꯍꯣꯡꯉꯛꯑꯦ ꯅꯥꯒꯥꯗꯁꯨ ꯍꯣꯡꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯗꯁꯨ ꯃꯥꯔꯗꯁꯨ ꯍꯣꯡꯉꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯑꯃꯒ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯅꯔꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨ ꯃꯁꯤ ꯂꯩꯄꯥꯛ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯥꯞꯄ ꯈꯣꯠꯂꯒ ꯍꯦꯛꯇ ꯑꯍꯤꯡ ꯑꯃꯗ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟꯐꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯃꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯂꯛꯄꯁꯤꯗꯤ ꯁꯥꯡꯉꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯈꯣꯡꯆꯠꯅꯦ ꯍꯥꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇ ꯃꯩꯇꯩ ꯍꯥꯏꯅ ꯐꯨꯔꯨꯞ ꯑꯃ ꯇꯧꯔꯛꯈꯤꯕꯁꯦ ꯅꯣꯡꯄꯣꯛ ꯍꯥꯔꯝꯗꯒꯤ ꯅꯣꯡꯆꯨꯞ ꯍꯥꯔꯝꯗꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯟꯁꯤꯄꯥꯂꯤꯇꯤ ꯑꯃꯃꯝ ꯂꯩꯅꯔꯝꯕ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡ ꯈꯨꯃꯟ ꯂꯨꯋꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯗꯒꯤ ꯍꯧꯅ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯗ ꯄꯨꯟꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯉꯁꯤ ꯃꯩꯇꯩ ꯁꯛꯇꯝꯁꯨ ꯑꯣꯏꯔꯛꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯍꯥꯛꯅ ꯊꯥꯖꯕꯗꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯅꯥꯒꯥ ꯀꯨꯀꯤ ꯃꯥꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯖꯔꯒꯁꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯣꯁꯦꯁꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯕ ꯊꯝꯅꯤꯡꯉꯤ ꯑꯗꯨ ꯃꯁꯤꯒꯤ ꯑꯆꯧꯕ ꯍꯤꯁꯇ꯭ꯔꯤ ꯋꯥꯐꯝ ꯑꯁꯦ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯪꯃꯤꯟꯅꯅ ꯃꯁꯤꯗ ꯊꯥꯖꯕ ꯊꯝꯃꯒ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯂꯒꯗꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯥꯖꯕ ꯄꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯃꯤ ꯈꯖꯤꯛꯇꯅꯤ ꯍꯣꯜ ꯃꯆꯥ ꯄꯨꯜꯂꯤꯕ ꯑꯗꯨꯒ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯥꯏꯌꯣꯟ ꯂꯦꯞꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯁꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯝꯃꯕꯗꯣ ꯍꯦꯟꯅ ꯃꯌꯣꯜ ꯆꯣꯡꯍꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯄꯨꯊꯣꯛꯂꯗꯅ ꯈꯟꯅꯐꯝꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯊꯥꯖꯕ ꯊꯝꯅꯤꯡꯉꯤ ꯃꯔꯛꯁꯤꯗ ꯁꯨꯝ ꯄꯟꯕꯤꯈꯤꯕꯗ ꯄꯣꯠ ꯌꯣꯝ ꯆꯦꯟꯕ ꯆꯦꯟꯕꯤꯒꯅꯨ ꯑꯩ ꯋꯥꯐꯝ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯄꯟꯕꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯗꯒꯤ ꯆꯦꯟꯗꯕ ꯉꯝꯗꯕꯗꯒꯤ ꯆꯦꯟꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯁꯤꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯐꯝ ꯁꯤ ꯌꯥꯝ ꯃꯔꯨ ꯋꯥꯐꯝꯅꯦ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯕ ꯑꯗ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯒꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯆꯦꯜꯍꯧꯗ꯭ꯔꯒꯗꯤ ꯍꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯐꯥꯎꯍꯜꯂꯤꯕꯗꯨꯕꯨ ꯑꯗꯣ ꯇꯁꯦꯡꯅ ꯈꯨꯠ ꯊꯣꯛꯅꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯨꯗꯤ ꯑꯧꯅ ꯃꯁꯤꯡ ꯌꯥꯝꯃꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯗꯨ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯑꯗꯒꯤ ꯇꯁꯦꯡꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯅꯦꯅꯥ ꯇꯥꯗꯕ ꯂꯩꯇꯥꯗꯕ ꯍꯥꯏꯗꯤ ꯅꯦꯅꯥ ꯇꯥꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯤꯁ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯨ ꯄꯤꯁ ꯂꯩꯍꯜꯂꯛꯇ꯭ꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯩꯇꯥꯗꯕ ꯋꯥꯈꯜ ꯄꯣꯛꯍꯜꯂꯛꯄ ꯑꯁꯤꯅꯁꯨ ꯄꯤꯁꯁꯦ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯐꯝ ꯑꯩꯈꯣꯏꯗ ꯅꯦꯅꯥ ꯇꯥꯗꯕ ꯋꯥꯐꯝ
셀록들이 행위다 해서 양주고 하면 시원하게 돼서 저 혹시 좀 거기 가서 공로기도 젠비게로 해서 모두 스피릿 능제하다 모두 해나면 역시는 공로금 상해요 어떤지 아이는 양 탐드는 것에 들이 마음다 아코에 프로그램 사이 반비기 따라는 소리 뭐 있었다 건다면 날이 일단 건달이다 힘이 날이 힘이나 피어네 맛이 마르마르다 마이나 친구생 분위기가 거리 서럽게 아সম도 더불어 토에 하르가지 거기서 거리 모두기 채팅 그러면 라고야 아들이 아도 채팅 라고 따라오지 거기 거리 로미는 아이버시기 악라이트라 뭐 짜나사나 이거 보도나버 파우나버 용나버 아도 머리에마 아이 타전나버기 사이 젠비가누 보정 젠비가누 하이버두가 아시엔들이 행위도 하는 칼을 해고 아픔세 심발 플레이로 갭스 마시 사이콜로지컬 갭스 가지 한탈락다나 거의 거의 지연도 수야자 하이고 와품도 비용도 나간다고 보는 것에 야머리고 이브라이드 많이 탐드는 머리가 사이콜로지컬 와품 거의도 가는 거 그리고 그대는 칼리고 농랑 뭐 리타도 보이세요 꼭 하나 보는 거 바꾸고 야를 보지 좀더 까물에 코너에 아시나는 해봐 좀더 소리는 그게 생기네 아도 모두 레르가스 거이시들이 거의 젤로에 젠위가 놓고 해보세요 무슨 아무것도 할 몸상 마시 프로세스에 거의 시대디 아이는 것에 반짝이 만만한 거 제리방들이 거의 군함을 풀면서 것에 힘이 있는 거기 프로비 already laid in the foundation들이 마시다 해는 세실 한나바 거의 커뮤니티로 생각하신 말말다 수 와폼 숙레일이 들었어 나시 손다 하나 손하고 저도 수도 속들었어 아육도 수능된도 막상 가면 나라가 농아이 버려 다시 자가 보면 또 타고는 요 개빌레이터서 하나 그다음 이슈 프로블럼 아무때 레이터서 막상 불러가 시니 막상 자 커뮤니티 해야 되나 사는 거 비비에 자 커뮤니티 거 비비에 이 마스터 거 비비에 되게 디싱 제리방 그런 거 비비에 오나트라가 뭐 와폼 마시다 타와이 와자바 되게 본능가 뭐 타바시 동능바 나노는 핵다 신비가 거 비비에 하면 나와 자 타고는 되게 그때는 해는 정말 샤를 싹사랑 사면은 왜 스마이나 거기 머리 셈과 해이방 수상해 프로블렘 내고 담다다 슈 내고 담다다 운나가나다 프로블렘 내고 담다다 슈 내내리 머리 해는 제실 하는 거 아도 알아보야 아도 뭐 미팅 주났다 나 하면 소셜 릴레이션 하이다 그나 이거 레벨다 거기 머리 셈과 아디 그나 뭐 하나에 가볼 할수 하고 있잖아 아디기 하나 뭐 반포달 할수 거기 없이 간나 힘이 나도 뭐 반 아도 많이 마시 머리 셈보다 뭐 안견 다나 서로 야비유 해보자면 탐색이 해도는 제리가 내가 거의 커뮤니티 매한기를 심으신 분들아 거의 시대이 힘있느니 하이버 필요시 로레 알마시레스다 랭아나 부닝 정보다 나타나 랭아 각자 나타나 많이 몰라 내려와 대 프로 매함수 무시 강비유 하이버 뭐이 통나 레비유 그냥 공급고 아무 저뭐서 제리 방도 건다면 내려고 그냥 셀로에 내는 하이버 필요시 마시 로고 아무 너희 폰을 로고가 많이 다르고 이제 락토 폰은 그냥 근데 그게 yes 제리 방세 마시는 거에 장보를 미리 해줘야지 한가 아주 와폼 등비 쓰시다 프로그램한다 마이게데수 아파미래 파더미래 마이게 생기 민set 전단 범위 파더 생기래 politics도 아파 politics 아대기 chocolate politics chocolate lam이 serve politics래 아도 chocolate lam이데 보나다 네거티브 lam이데 보 politics 레야 아파 파듯이 로이는 먹게 네 해서 칸 파더미는 더 더욱더 모두 커뮤니티는 또 타고네 롱나다 뭐 mấy 수준 뭐 파트 하신 레벨이 파트 왜 도시인데 하이도 모두 아동다 롱나라가 mấy 보는 것도 다이나 보나다 그러면 없나 그 마을 커뮤니티에서 어떻게 커뮤니티에서 아동 뭐 더로 본던데 이 말하다 보네 근데 롱나다 또미도 아주 하나씩 하나 미들 다이나 하이다 마시면 쉬고 있는 커뮤니티 공통 다니는 칼 하이데 야는 게 프로블렘을 털어본답니다 프로블렘 아두기 레스폰시블하고 미어도 그나 노 해서 아이덴티파이 더 모두 각각 보시나봐 혼나봐요 커뮤니티마다 선도기만 했다 아동 더동을 쌓아마다 모두 커뮤니티 레벨다 포커 더동 하나 있다 롱나다 하이데 그 와클 미행시수 힘있는 와클로 내내나 가가 거의 다 왕로 복할면은 뭐 상해 자신들이 있어 감사해 그러면 나이다 마시 거기가 와서 것이 termine 러시아 거야가 되게 와컴 시스템 equipment 물에 빠세 마시기 geography of history geography는 레벨 history 했다 경원 마판 징리박 남수나야 징리박이 만웅다 탑박 마사마사 만웅다는 시 마케는 남나다바 탑박 요 거봉 탑박에 사직 탑박
ꯑꯗꯣ ꯆꯤꯡꯇꯝ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯅꯦ ꯈꯥꯏꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯈꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯁꯥꯡꯉꯕ ꯍꯤꯁꯇ꯭ꯔꯤꯗ ꯃꯁꯤ ꯀꯩꯅꯣꯁꯦ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯂꯥꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯁꯛꯇꯝ ꯑꯃꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯅꯔꯛꯄ ꯑꯗꯒꯤ ꯃꯗꯨ ꯊꯨꯡꯕ ꯉꯝꯗꯕꯗꯒꯤ ꯄꯦꯟꯗꯕ ꯐꯨꯒꯠꯄ ꯃꯌꯥꯝꯗꯨ ꯂꯩꯅꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯧꯖꯤꯛ ꯖꯤꯑꯣꯒ꯭ꯔꯥꯐꯤꯅ ꯂꯦꯞꯄꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯃꯁꯤ ꯆꯥꯟꯅ ꯆꯤꯟꯅꯅ ꯃꯄꯥꯟ ꯇꯥꯡꯅꯅ ꯍꯤꯡꯅꯕ ꯅꯠꯇꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯔꯣꯜ ꯁꯦꯝꯒꯠꯄꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯑꯩ ꯄꯥꯝꯕ ꯄꯥꯝꯗꯕ ꯋꯥꯅꯤ ꯑꯩꯅ ꯍꯤꯡꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄꯅ ꯍꯤꯡꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯑꯩ ꯇꯣꯈꯥꯏ ꯂꯩꯕ ꯌꯥꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞꯄꯗ ꯏꯝꯄꯣꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯟꯅ ꯆꯤꯟꯅꯅ ꯃꯄꯥꯟ ꯇꯝꯅꯅ ꯍꯤꯡꯅꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯒꯤ ꯁꯛꯇꯝ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯉꯥꯛꯅ ꯍꯤꯡꯕꯒꯤ ꯃꯇꯤꯛ ꯃꯉꯝ ꯔꯥꯏꯠ ꯃꯄꯨꯡ ꯐꯥꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯍꯤꯡꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯗꯦꯁꯇꯤꯅꯤꯅꯦ ꯃꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯦꯁꯇꯤꯅꯤ ꯑꯁꯤꯅꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯊꯣꯛꯏꯕ ꯈꯣꯠꯅꯕ ꯑꯁꯤꯗꯤ ꯌꯨꯝ ꯑꯃꯗ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯈꯠꯅꯕꯁꯨ ꯌꯥꯝ ꯊꯣꯛꯏ ꯈꯠꯅ ꯆꯩꯅꯕꯁꯨ ꯊꯣꯛꯏ ꯐꯨꯅꯕꯁꯨ ꯌꯥꯎꯏ ꯃꯄꯥ ꯃꯆꯥ ꯐꯨꯅꯕꯁꯨ ꯌꯥꯎꯏ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯂꯣꯡꯉꯦꯁ ꯑꯩꯈꯣꯏꯗ ꯍꯤꯡꯃꯤꯟꯅꯕꯒꯤ ꯂꯤꯡꯖꯦꯜ ꯋꯥꯈꯜ ꯑꯗꯨ ꯂꯩꯔꯤꯈꯩꯗꯤ ꯅꯍꯥꯛꯁꯨ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯦ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯂꯣꯏꯅꯃꯛꯀꯤ ꯂꯩꯄꯥꯛꯅꯦ ꯆꯤꯡ ꯂꯩꯄꯥꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯤꯡꯃꯤꯟꯅꯅꯤ ꯍꯥꯏꯕ ꯍꯣꯔꯦ ꯐꯨꯔꯨꯞ ꯃꯁꯤꯡ ꯌꯥꯝꯕ ꯐꯨꯔꯨꯞꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯕꯨ ꯌꯥꯎꯁꯤꯟꯅꯕ ꯍꯣꯠꯅꯗꯕ ꯌꯣꯛꯍꯟꯕ ꯑꯗꯨꯒ ꯅꯝꯊꯕ ꯑꯗꯨ ꯂꯩꯇꯕ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯥꯗ ꯃꯀꯣꯛꯇꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯇꯣꯅꯣꯃꯤ ꯂꯩꯖꯕ ꯈꯨꯟꯒꯤ ꯊꯥꯛ ꯐꯥꯎꯕ ꯈꯨꯟꯒꯤ ꯑꯣꯇꯣꯅꯣꯃꯤ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯁꯛ ꯇꯥꯛꯑꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯅꯤ ꯃꯈꯥ ꯄꯣꯟꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯕ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯀꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯕ ꯇꯥꯅ ꯐꯤꯕꯝ ꯊꯣꯛꯑꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯅꯧꯕ ꯐꯤꯕꯝ ꯊꯣꯛꯄ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯐꯤꯕꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕ ꯂꯩ ꯀꯔꯝꯕ ꯂꯝꯕꯤꯗꯅꯣ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯅꯤ ꯁꯣꯏ ꯂꯩꯅꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤ ꯂꯝꯕꯤ ꯁꯣꯏꯔꯝꯃꯦ ꯂꯝꯃꯨꯛꯅꯕ ꯃꯇꯝꯗ ꯍꯧꯗꯣꯛꯐꯝ ꯂꯩꯇꯕ ꯂꯩꯔꯛꯇ ꯍꯥꯏꯖꯤꯜꯂꯨꯔꯕꯗꯣ ꯀꯣꯟꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯊꯤꯔꯛꯈꯤꯅꯦ ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯈꯣꯡꯆꯠꯅꯤ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯃꯁꯤ ꯈꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯩ